Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri ngasi sumahausango minority girl tarani thoisuba tangkak amok puduna lakjeri mayam pona taminarasi sinbiba sempirak palilani chenabi maga punsi maga iroinena simlaklabani hinglingai mikup uringai taibung mabu khan mangamhanbi wakal maso Thangnaba mikupta punsi magi karamba anauba khudo lakani kananasu khangba ngamdi ngamhandi kana amagi punsida lakli mapal naidraba nungaiba nungsiba khudo kana amagi punsidana pirang magi khudo awaba thawai maga kainabagi khudo haunasani machani kananasu khangba ngamlude haiba ngamlude thangnaba mikupki khudolbu ngasi momon minokna maithongda leiting labasu Hayeng magi lilada milu pirangna mahut sinkiba kayani asiri thabak chaluranuko ima isa kayanu ngaiti hoima ima doctor chalaga yingthose suyadi kashu tawroida ahal oirapagine kitang tawbaga waban hanbagini adu oirasu yingtholurase haiba sikang khangi masi haima ima kaisu tawdine hinangba ima ai chaka thongangi kensang chasige ngaside Ichana chaning mo daw, ado higda thongsel. Yade, ima naman khalo. Ima di achamba na hina chaning ida. Ado di, kang soy thong biyaba kay lege do amting nukige ima. Hoy. Ngahang pataw ko ima. Ay, jak patong do laki. Sayon ki chando da, jak thong ni hay do na jangkri. Layma, machana jangki bada uraga, mapira jelakli. Ima gib ama. Ichagi khan bada, Ima sa sibang hamloy daw rin. Icha na ima buning jaba. Ima gahayba in bala daw kaya si. Ima tamoy sipil. Adubo, icha bu na tumhundok lam na dra. Bakat in ima na. Lay matarak liba mapido day togli. Tap na hagot na upo do hangdagli. Upo do dagi dayri mo putorog do na hanagam nga siso. Magi awano ngay do pagdamli. Matam jari hayba kan. Ima na napabda kudoloy na sinagi ko. Ima gitaway si. Nang na jiksan tamla uko. Sayon ki chen da ensang na bi ko thiri. Khamay na simma jase kai ga thongne. Hau do wali ne. Sayon ngang do na jak du thongali. Ting galaw ingna phajaba mamai maja da hagama bal majugi phi mana makok tang khaga khomlaga chakhom sere chaka thongna di phajabagi mapale ko. Mathanda sungang li amak sunok li. Wanjang amadani mana jak thongni bado. Ramdona Nati hawa kraba Atona hawa kraba ni Kay tawri gede Asuk ting na si Pao Bao Jagam da puturok da si Bao Nakong lufa na Pao ba ni Ihe ontok pa ni da igi jase Namado nung talila biru gero Ambok tubo nabo karak paray bra baba Pare na hay Ngasi no ni nileranga amuk jala sano Baba jadoy lo lagi Yari, ipa ting. Na jero tagi singdo ngano hon aun hayo. Nangko chung kata wana draw. Hoy baba. Ipa gi jag thiraga thamam. Na chena nang di jathok minharo ko. Hoy. Aton machi gi room da karakli. Elina kana gano khujang na wari sanari. Yari da puk sendalon tawre. Elina mamit phaining geng nakli wadi ngang nakti. Ki buki ne min ingadi. Hindi gi serial da yaw da bab. Bet nubi gimit yang mali. Alina wangang da double da lay ramba apple amana thamnakli. Aton kit pham thai. Bak thai tuna lay. Kay nung chabi. Ha lag hai ro. Sono du taw kanu ne. Wayam ngang brana. Ha. Ho, baba na chang nung da bayar rin hai ramba ni. Sana ai bi manal na kong mathok pang thok lingai da. Chayom ama phawba thak tana chat krise. Nakutek bro. Lon ba hai ta bro. Kay kanari ge nang lay bage. Aina chalo ladi nang libe kay kanari ke. Elina kol tu kakladuna sound hawgalakli. Chayet na buto togon. Nakong nakutek tradi ngam na bahon na daw ni. Mi man ngam da bathabak say pakli tabani. Elina makada isaw irang lang do nakumthaki. Kaya damana achumba saram ni na se. Loida ichi lay sa bakay se nungay kredon thok na sa. Cheno de hing chupama athanda wakal nungai ringai tumni ka gumakai makelang luraga ayuk tu daga na tumli. Hawjuk phawba hawdri ne se. Namina ayaw rabasi phawba.
ꯖꯤꯇꯦꯅ ꯅꯆꯥꯁꯦ ꯋꯥꯔꯛꯄ ꯋꯥꯠꯂꯤꯀꯣ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯅꯣꯗ ꯃꯣꯏꯕ ꯅꯆꯥꯁꯦ ꯏꯊꯟꯇꯒꯤ ꯅꯠꯇꯦ ꯃꯄꯥꯁꯨ ꯋꯥꯔꯛꯄ ꯌꯥꯏꯅ ꯃꯃꯥ ꯍꯥꯏꯁꯤꯒ ꯃꯄꯥ ꯍꯥꯏꯁꯤꯒ ꯈꯦꯠꯅꯕ ꯂꯩꯕꯅꯤꯀꯣ ꯉꯝꯗ꯭ꯔꯦ ꯅꯆꯥ ꯅꯨꯄꯤꯅꯦꯅ ꯑꯩꯅ ꯑꯃ ꯉꯥꯡꯕꯗ ꯆꯥꯝꯃ ꯈꯨꯝꯗꯧꯒꯤ ꯃꯆꯤꯟꯁꯦ ꯀꯞ ꯇꯧꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯇꯣ ꯑꯗꯨꯅꯤ ꯈ꯭ꯋꯥꯏ ꯁꯣꯏꯔꯤꯁꯦ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯕꯗ ꯈꯨꯝꯅꯕ ꯄꯥꯡꯒꯜꯁꯦ ꯑꯉꯥꯡꯅ ꯅꯠꯇꯦ ꯃꯃꯥ ꯃꯄꯥꯅ ꯄꯤꯔꯤꯕꯅꯤ ꯃꯣꯏꯕꯥꯒꯤꯁꯦ ꯀꯩꯅꯣ ꯍꯥꯏꯅꯤꯡꯂꯤꯁꯤꯕꯣ 이해, 마마, 아이는 하리세이 능부 견다다브로. 남제, 이멍이 굽놈부 떠거자 나짜세 파나 와락보니 따로이나 따르디 우파일리티 시다 보이게도 하이노 미기 마차가 수만하대. 아이코이수 미기네 마마 마빠가 만나다바 아마디 레랑가니 나짜세나 미기 마차가 만나락드리바세. 리타 떠올리버 타박도 잡리업도나 사운 한것기 제누기 간다 프로프로과 락리 제누 나콕도나 까나 톰리 Matin dumaso oro ni jen thariba Rita kharanga sangningbaka pungnipan heladu phawba aduk sathina tumlambaduda nakana leiriba ising bottle do tap paikhatuna janongi mamai mapaduda dro haijeli Irak dare ima Janu de pingpingnaga hogaduna jinge ga tawri Rita janu bu tap phai hai Irak na ba pharabra Janu sor jawna holi Pakat kiba mi huldu nem thadri mamani sing haijin bu oirambaduda Wawa gab thorakli. Hai, kaidong na rin mo? Nacha sa hatoki. Jenu mo ki hene kablatli. Law, nang dahati nga si. Jenu nantong na buhan machin dumasukom lagli. Hinchabi, nupi, siray chatbi, machahat kitawi, sono tungbi, kuchit hato hai bade. Jenu mamangi makodo, mayana chikli, rita sukang tat hadurakli. Jenu mapagi manang tuda, kota na junsel. Baba, natu hingchabi na hataw, amta phaw lawo. Hai, kari wa ngangdo ne, ipagi macha thoibya. Namada dugumba haibado, phate ko, da hoidabani. Hingchabi ne baba, ai hat ke tawri ni de. Nachin nama palido, kakthalaga ne, mangol da thekni ko ngase, lai phataba changdana ba. Tu, hingchabi na tro sa. Sese, ipawa haige ko. Mama mapa haibase, imino bosor. Lai magna pokjagi kaya rak honarabaso phangdraba miyoy mapoksida ima ipana taibang phawan birabani aduna lamhen biadeko laina sawbani gyan tarira tasinarira mapana nganglibado tumin tari thabak laklibani tawribado masadu ining dungai pham khangdabagum tawri lampak mapa yorukpaduda gari tablak thawduna nagyeta koyeng tapna amok office tamna gari du thawragli sarlakrabama lakrabani ne Memton Arnab ki room da lagli. Sir, amta changjaraki. Changbiro ini. Memton do changlak to na lepli. Phamsi. Yarani sir. Kay lady niya. Sir, ngarang do ay khun gita ngay padaba thabak na lagpungam jakidri. Hana mangjaw na sarda paupi ka daw so kudak ta leplak pa oiba na hay bangam jahodri. Khun gita bak oiba na yawda basu yadraba. Ihot siminaba imungi misu laydraba. Nasigi thabang makha chathabiru ini Memton ingangagli sawrakadra khana kina changlakpani adabu yang thongna pirakpa pokhamdoda ngaglap tawbani yamna ngai jari sir Memton su thabang makha chathanaba kumlagli tasingma magni hanagi hana oirabadi isawna mi leiba ngamlaroidabani adabu karamba nungsena karisu khannaba saduna ichamchama pokhumna waten senbadi Arnab sofaduda amuk pham amuk hawgatawri Kitchen do changlak tuna numit khuding thaibina sizinaramba coffee boiler do makuna tapna paikhali asuk charang na ba asuk wahan ba lamhenbe nang silang so yamna heli sikaigen ai sei ayu henda angawa magi punsipi na ba honari sikaigen phone di lokthok tuna message ama ga thajili jagap ki moji makaloina na irakli tentak pa wahai khara really miss Somda sanupido phone ama leibadagi sanaba thokni kawrabani mama mabung leitabana maning tamle message langpaduda sat yengli reply fat ka pirakli nakhut pandro lolaga thau sawnga hairaga message tu bada nokfetum tawragli lamheli bana tin machado sorry ko kin bijage haira nate kariya aina halakpada tholakpu kawni aduda pirage koi pidoiba jingi khudo Kariya Lamhen biyoy bagi Aibu wahan bagi Khudol bidoni
ꯄꯤꯅꯤ ꯗꯥꯆꯧꯅ ꯁꯣꯅꯣꯂꯤꯁꯅ ꯀꯣꯅꯦ ꯁꯣꯅꯣꯆꯨꯒꯦꯀꯣ ꯃꯉꯥꯜ ꯅꯥꯏꯅ ꯃꯗꯣꯝ ꯏꯪꯅ ꯉꯥꯜꯂꯤꯕꯤ ꯊꯃꯣꯏ ꯀꯌꯥꯒꯤ ꯋꯥꯀꯠꯐꯝ ꯇꯪꯖꯐꯝ ꯑꯣꯏꯍꯟꯕꯤꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯄꯨꯟꯁꯤꯗ ꯅꯒꯨꯟ ꯀꯌꯥꯅꯤ ꯀꯔꯤ ꯋꯥꯍꯩꯅ ꯁꯩꯊꯥꯁꯤꯒꯦ ꯅꯪꯕꯨ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯍꯧꯕ ꯁꯛꯇꯝ ꯑꯣꯏꯕꯅꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯒꯤ ꯄꯧꯗꯝꯐꯝ ꯃꯔꯨꯞ ꯃꯁꯤꯡ ꯈꯪꯗ ꯅꯉꯥꯜ ꯑꯗꯨꯅ ꯄꯤꯕꯤꯕꯅꯤ ꯅꯪꯒꯤ ꯑꯊꯣꯏꯕꯤ ꯏꯪꯅ ꯂꯦꯝꯖꯕꯤ ꯆꯪꯈꯣꯟꯕꯤ ꯅꯅꯤꯡ ꯇꯝꯖꯕꯅꯤ ꯊꯦꯡꯗ ꯊꯦꯡꯂꯛꯂꯒ ꯀꯅꯥ ꯎꯍꯜꯂꯣꯏ ꯈꯟꯕꯅꯔ ꯖꯣꯁꯤ ꯗꯨꯀꯥꯟꯗꯨꯒꯤ ꯐ꯭ꯂꯣꯔꯗꯨꯗ ꯀꯤꯠ ꯐꯝꯊꯗꯨꯅ ꯁ꯭ꯇꯦꯇꯁ ꯌꯦꯡꯂꯤ ꯃꯊꯪ ꯁꯨꯝ ꯌꯦꯡꯂꯛꯂꯤ ꯖꯒꯠꯅꯕ ꯁ꯭ꯇꯦꯇꯁ ꯑꯃ ꯂꯩꯔꯝꯂꯤ ꯄꯥꯝꯗꯕ ꯁꯥꯕꯁꯦ ꯅꯨꯄꯤꯅ ꯀꯤꯠ ꯃꯍꯦꯜꯂꯤ ꯁꯥꯖꯧꯗ ꯑꯗꯨꯅ ꯍꯦꯟꯅ ꯕꯤꯠ ꯂꯩꯖꯔꯦꯍꯦ ꯀꯣꯏꯗ꯭ꯔꯁꯨ ꯂꯧꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯄꯦꯃꯥ ꯖꯣꯁꯤ ꯁ꯭ꯇꯦꯇꯁꯇꯨ ꯎꯕꯗ ꯈꯣꯏꯗꯧ ꯈꯪꯁꯧ ꯁꯧꯅꯤꯡꯂꯛꯂꯤ ꯃꯔꯝ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯔꯤꯄ꯭ꯂꯥꯏꯒ ꯁꯠ ꯄꯤꯁꯤꯜꯂꯤ ꯎꯁꯤꯠꯇꯕꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨꯀꯣ ꯅꯔꯨ ꯇꯦꯛꯀꯦꯔꯣ ꯊꯝꯉꯝꯁꯨ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯁꯠ ꯍꯜꯂꯛꯂꯤ ꯏꯍꯦ ꯄꯥꯟꯕꯁꯨ ꯌꯥꯎꯔꯦꯍꯦ ꯖꯣꯁꯤ ꯅꯨꯄꯥꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤ ꯅꯀꯣꯛ ꯄꯥꯜꯂꯤꯗꯣ ꯈꯟꯊꯅꯕꯅꯦ ꯑꯗꯨ ꯉꯝꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯗꯧꯔꯤꯒꯦ ꯍꯤꯡꯕꯒꯦ ꯈꯟꯊꯕ ꯉꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯁ꯭ꯇꯦꯇꯁꯇ ꯉꯥꯎꯈꯤꯗꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯂꯤꯁꯦ ꯀ꯭ꯔꯦꯛ ꯆꯨꯕ ꯃꯤ ꯑꯣꯏꯅꯅꯦ ꯍꯤꯡꯗꯧ ꯁꯔꯨꯛꯅꯦ ꯑꯗꯨꯝ ꯁꯤꯖꯈ꯭ꯔꯣ ꯁꯣꯔꯥꯠ ꯄꯣꯠꯌꯦꯡꯗꯨꯅ ꯀꯌꯥ ꯇꯧꯗꯣꯏꯅꯣ ꯖꯣꯁꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯁꯤꯗ ꯁꯤꯌꯨ ꯅꯃꯥꯗꯔ ꯅꯄꯥꯗꯔ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯄꯤꯅꯤ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯁ꯭ꯇꯦꯇꯁꯁꯤꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦ ꯋꯥꯔ ꯍꯧꯔꯤꯁꯤꯕꯣ ꯑꯝꯇ ꯍꯥꯏꯔꯧꯅꯦ ꯁꯥꯎꯕꯒꯤ ꯃꯔꯝꯗꯨꯁꯨ ꯖꯣꯁꯤ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯄꯥꯟꯕ꯭ꯔꯣ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯑꯗꯨꯛꯁꯨ ꯌꯥꯝ ꯄꯥꯝꯂꯒ ꯄꯥꯝꯗꯕ ꯁꯥꯔꯤꯅꯤꯅꯦ ꯑꯩꯁꯦ ꯋꯥ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯁ꯭ꯇꯦꯇꯁ ꯔꯤꯄ꯭ꯂꯥꯏꯅ ꯄ꯭ꯔꯨꯐ ꯖꯣꯁꯤ ꯅꯦꯠ ꯑꯣꯐ ꯇꯧꯁꯤꯜꯂꯤ ꯃꯃꯥꯏꯗꯨꯃꯁꯨ ꯕꯪꯕꯪ ꯁꯥꯒꯠꯂꯛꯂꯤ ꯁꯣꯝꯗꯅ ꯊꯧꯉꯝꯗꯨ ꯅꯣꯛꯂꯤ ꯂꯧꯁꯤꯡꯅ ꯃꯇꯥꯡ ꯃꯇꯝꯅꯕꯨ ꯂꯥꯛꯂꯗꯤ ꯃꯤꯁꯦ ꯑꯉꯥꯎꯕꯒ ꯃꯥꯟꯅꯔꯛꯑꯦ ꯍꯥꯏꯁꯦ ꯆꯨꯝꯖꯥꯠꯅꯤꯅꯦ ꯆꯨꯝꯃꯤꯍꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯗꯥꯆꯧꯁꯤꯅ ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯃꯣꯟꯗ꯭ꯔꯪꯒꯤ ꯃꯤꯅꯣꯛ ꯅꯣꯛꯇ꯭ꯔꯤꯁꯤꯅ ꯅꯨꯄꯤꯗꯨꯁꯨ ꯁꯣꯅꯣ ꯆꯨꯏ ꯃꯥꯁꯨ ꯆꯨꯏ ꯆꯞ ꯃꯥꯟꯅꯔꯖꯥꯠꯅꯤꯗ ꯅꯌꯥꯝꯕ ꯕꯤꯠꯀꯣꯛꯇꯨ ꯇꯥꯔꯗꯤ ꯍꯤꯡꯅꯤ ꯈꯜꯂꯤꯔꯣ ꯁꯣꯝꯁꯦ ꯁꯤꯕꯁꯨ ꯌꯥꯏ ꯃꯤꯠ ꯇꯥꯡꯕ ꯅꯠꯇ꯭ꯔꯒ ꯈꯣꯡ ꯇꯦꯛꯄꯁꯨ ꯌꯥꯏ ꯗꯥꯆꯧꯁꯦ ꯅꯍꯥꯟꯋꯥꯏꯗꯤ ꯈꯔ ꯐꯔꯝꯒꯨꯝ ꯇꯧꯕꯅꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯥꯊꯤꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯇꯧꯔꯝꯗꯦꯗꯅ ꯊꯧꯗꯣꯛ ꯈꯌꯥ ꯍꯛꯇꯤꯛꯅꯅ ꯗꯥꯏꯇꯣ ꯑꯣꯏꯈꯤꯕꯩꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯕꯣꯛꯇꯨꯁꯨ ꯍꯥꯏꯐꯦꯠꯇꯤ ꯐꯠꯇꯕ ꯖꯥꯠꯅꯤꯍꯦ ꯃꯄꯥꯜ ꯐꯔꯤꯉꯩ ꯄꯣꯛꯇꯕ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯤꯕ ꯍꯥꯏꯁꯦ ꯑꯇꯥꯡꯕꯅꯤꯗ ꯇꯣꯛꯁꯤꯗ ꯀꯩ ꯀꯥꯟꯗꯕꯗ ꯅꯨꯄꯤ ꯃꯅꯥꯛ ꯆꯠꯂꯨꯁꯤ ꯔꯤꯌꯦꯛꯁꯟ ꯌꯦꯡꯅꯤꯡꯉꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯟꯗꯣꯛꯂꯝꯂꯒ ꯆꯠꯂꯁꯤ ꯍꯥꯏꯔꯣ ꯅꯨꯃꯤꯗꯥꯡꯅ ꯗꯥꯆꯧꯅ ꯐꯨꯠꯕꯣꯜ ꯀꯥꯎꯗꯧꯅ ꯀꯥꯎꯔꯛꯄꯗ ꯅꯣꯏ ꯁꯨꯃꯥꯡꯗ ꯇꯥꯔꯛꯀꯦ ꯑꯩ ꯑꯣꯛꯅꯕꯅꯦ ꯔꯦꯗꯤꯗ ꯂꯩꯔꯝꯃꯒꯦ ꯌꯥꯅꯤ ꯑꯣꯛꯇ꯭ꯔꯁꯨ ꯁꯨꯛꯑꯒ ꯑꯗꯨꯝ ꯇꯥꯔꯛꯀꯦ ꯈꯟꯅꯁꯤ ꯃꯗꯨ ꯖꯣꯁꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯨꯠꯇꯨꯅ ꯍꯨꯃꯥꯏ ꯍꯨꯝꯖꯔꯤ ꯈꯤꯇꯗ ꯆꯣꯞꯄꯤꯗ ꯚꯥꯞ ꯍꯥꯞꯍꯟꯗꯅ ꯄꯨꯠꯊꯣꯛꯑꯦꯗꯣ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯃꯔꯝꯒ ꯁꯣꯜꯂꯤꯗꯨꯅ ꯀꯩꯝ ꯇꯧꯗꯦ ꯍꯨꯃꯥꯡ ꯁꯧꯕ ꯐꯦꯟ ꯊꯥꯔꯤꯁꯤꯗꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯀꯥꯎꯔꯤꯅꯦ ꯏꯃꯥꯗꯣ ꯂꯥꯛꯑꯗꯤ ꯐꯗꯧꯅꯤ ꯑꯩꯁꯦ ꯊꯕꯛ ꯌꯥꯝꯃꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯆꯦ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯅꯤ ꯆꯦ ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯩ ꯀꯥꯡꯈꯜꯗꯨꯗꯤ ꯆꯦꯅ ꯐꯖꯅ ꯇꯨꯔꯛꯎꯀꯣ ꯃꯩ ꯇꯥꯍꯟꯁꯤ ꯍꯧꯖꯤꯛꯇꯒꯤ ꯇꯨꯕꯤꯔꯣ ꯍꯥꯏꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯍꯥꯏꯗꯦꯗ ꯑꯦꯂꯤꯅꯥ ꯑꯔꯅꯥꯞꯇ ꯀꯣꯜ ꯇꯧꯔꯛꯂꯤ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯈꯤꯇꯪ ꯆꯤꯜꯂꯤ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯂꯒꯦ ꯑꯦꯂꯤꯅꯥꯅ ꯋꯥ ꯍꯥꯏꯕꯒ ꯅꯪꯗ ꯀꯣꯜꯗꯨ ꯀꯛꯈꯤ ꯑꯦꯂꯤꯅꯥꯗꯗꯤ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯂꯤ ꯃꯁꯥꯗꯨ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯤ ꯑꯩꯅ ꯅꯨꯄꯥ ꯀꯌꯥꯃ ꯂꯣꯏꯅꯔꯁꯨ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯈꯛꯇꯅꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛ ꯍꯤꯡꯂꯛꯄꯅꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯈꯟꯗꯨꯅ ꯑꯩꯅ ꯂꯥꯡꯊꯣꯛꯄ ꯅꯨꯡꯉꯥꯏꯊꯣꯛꯄ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯧꯁꯥꯗꯕ ꯃꯇꯧ ꯑꯃꯗꯤ ꯍꯟꯗꯛ ꯎꯕ ꯐꯪ ꯍꯥꯟꯅꯒꯨꯝ ꯃꯍꯧꯁꯥꯒꯨꯝ ꯑꯩꯉꯣꯟꯗ ꯏꯟꯇꯔꯦꯁ ꯀꯌꯥ ꯇꯧꯔꯛꯇ꯭ꯔꯤ ꯍꯣꯏ ꯃꯔꯨꯞ ꯑꯣꯏꯅ ꯆꯨꯝꯅ ꯈꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯈꯟꯕ ꯉꯝꯂꯣꯏ ꯃꯁꯤ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ ꯑꯩꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯍꯥꯏꯕꯁꯤꯗꯤ ꯐꯪꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛꯀꯤ ꯏꯁꯤꯡꯗ ꯇꯥꯡꯕ ꯀꯣꯡꯒꯣꯜꯒꯨꯝꯕꯅꯤ ꯊꯦꯡꯂꯨ ꯈꯨꯗꯤꯡ ꯎꯔꯨ ꯈꯨꯗꯤꯡ ꯑꯄꯥꯝꯕ ꯄꯣꯛꯄ ꯃꯇꯝꯅꯤ ꯊꯣꯏꯕꯤꯁꯨ ꯃꯁꯥꯗꯣ ꯑꯔꯅꯥꯞꯇ ꯈꯔ ꯂꯨꯝꯊꯔꯛꯄꯒꯨꯝ ꯇꯧꯔꯤ ꯅꯨꯡꯊꯜꯗ ꯏꯔꯨꯖꯊꯣꯛꯂꯒ ꯀꯟꯅ ꯀꯦꯔꯤ ꯁꯣꯅꯣꯂꯦꯁꯇꯣ ꯁꯣꯅꯣ ꯈꯔ ꯆꯨꯖꯔꯁꯨ ꯃꯀꯣꯛ ꯑꯃꯨꯛ ꯆꯥꯛꯂꯁꯨ ꯀꯗꯥꯏ ꯖꯒꯥꯗꯅꯣꯃ ꯈꯔ ꯐꯒꯨꯝ ꯇꯧꯔꯤ ꯑꯁ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯀꯦꯗ ꯐꯅꯦꯛ ꯃꯇꯦꯛ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯀꯣꯌꯦꯡꯒ ꯌꯦꯡꯂꯤ ꯑꯄꯥꯝꯕ ꯌꯥꯎꯗꯕꯅꯔꯥ ꯁꯠꯀ ꯁꯨꯒꯠꯂꯤ
ꯃꯃꯥꯒꯤ ꯀꯥꯟꯗ ꯂꯥꯡꯇꯨꯅ ꯎꯄꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯃꯥꯒꯤ ꯐꯅꯦꯛ ꯃꯄꯣꯝ ꯔꯦꯗ ꯃꯆꯨꯗ ꯕ꯭ꯔꯥꯎꯟꯅ ꯄꯤꯛꯅ ꯃꯄꯥꯜ ꯆꯦꯟꯕ ꯑꯃ ꯂꯧꯊꯣꯔꯛꯂꯤ꯫ ꯁꯤ ꯐꯖꯩꯅꯦ, ꯑꯩꯕꯨ ꯁꯤ ꯁꯦꯠꯄ ꯍꯩꯒꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯊꯣꯏꯕꯤ ꯐꯅꯦꯛꯇꯨ ꯂꯧꯊꯣꯔꯛꯂꯒ ꯃꯥꯒꯤ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯃꯥꯅ ꯌꯥꯎꯁꯪꯗ ꯔꯦꯗ ꯃꯆꯨꯒꯤ ꯌꯥꯝꯅ ꯄꯥꯝꯖꯅ ꯂꯩꯈꯤꯕ ꯈꯨꯗꯥꯡ ꯈꯤꯇꯪ ꯌꯥꯎꯕ ꯐꯨꯔꯤꯠꯇꯨ ꯂꯤꯠꯁꯤꯜꯂꯤ꯫ ꯐꯅꯦꯛꯇꯨ ꯁꯦꯠꯅꯕ ꯍꯣꯠꯅꯩ, ꯄꯥꯛꯅ ꯍꯩꯇ꯭ꯔꯤ꯫ ꯑꯃꯨꯛ ꯐꯥꯎꯕ ꯐꯅꯦꯛ ꯃꯄꯨꯝ ꯁꯦꯠꯇꯕꯅ ꯃꯥ ꯍꯩꯌꯨ ꯌꯥꯗ꯭ꯔꯤ꯫ ꯍꯣꯏ ꯏꯃꯥ, ꯁꯤꯕꯨ ꯀꯃꯥꯏꯅ ꯁꯦꯠꯇꯣꯏꯅꯣ? ꯑꯩꯅ ꯈꯔ ꯋꯥꯡ ꯆꯥꯎꯔꯗꯤ ꯐꯩ, ꯍꯩꯀ꯭ꯔꯨꯃꯨꯛꯇ ꯍꯦꯛ ꯋꯥꯡꯂꯗꯅ ꯏꯜꯂꯦꯗꯀꯣ꯫ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯅ ꯃꯆꯦ ꯃꯆꯥꯗꯨ ꯇꯨꯝꯊꯣꯔꯛꯂꯒ ꯐꯅꯦꯛꯇꯨꯒ ꯃꯤꯀꯨꯞ ꯈꯔꯗꯤ ꯋꯥꯔ ꯃꯆꯥ ꯑꯃ ꯊꯣꯛꯂꯤ꯫ ꯅꯝꯐꯨꯗ ꯉꯝꯅꯕ ꯁꯦꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯄꯔꯤꯡ ꯆꯨꯝꯕꯗꯤ ꯈꯔ ꯋꯥꯠꯂꯤ꯫ ꯂꯣꯏꯔꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯤ꯫ ꯁꯝꯁꯤꯕꯨ ꯃꯨꯟꯁꯤꯔꯣ ꯊꯥꯗꯣꯛꯁꯤꯔꯣ? ꯃꯁꯝ ꯑꯁꯥꯡꯕ ꯋꯥꯏ ꯇꯥꯔꯤꯕꯗꯨ ꯐꯖꯅ ꯍꯥꯠꯇꯣꯛꯂꯒ ꯅꯤꯡꯊꯨꯖꯩꯅ ꯃꯅꯤꯡ ꯇꯝꯅ ꯊꯥꯗꯣꯛꯂꯤ꯫ ꯃꯥꯏꯊꯣꯡꯒꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃ ꯐꯥꯎꯕ ꯇꯩꯁꯤꯟ ꯌꯦꯛꯁꯤꯟꯗꯦ, ꯏꯆꯝ ꯆꯝꯅ ꯀ꯭ꯔꯤꯝ ꯑꯃꯈꯛ ꯇꯩꯁꯤꯜꯂꯤ꯫ ꯁꯤꯅꯥꯏ ꯊꯣꯏꯕꯤ ꯍꯥꯏꯁꯦ ꯁꯤꯗꯅꯤ, ꯀꯌꯥꯗ ꯐꯖꯔꯤꯅꯣꯕꯁꯦ! ꯑꯁ, ꯏꯁꯥ ꯐꯥꯎ ꯉꯥꯎꯔꯦꯗ꯫ ꯀꯩꯅꯣ, ꯑꯩ ꯁꯨꯃꯥꯏꯅ ꯐꯖꯕ꯭ꯔꯣ? ꯂꯩꯁꯥꯕꯤ ꯃꯥꯜꯂꯤꯃꯤꯁꯤꯗꯤ, ꯑꯁ ꯉꯝꯃꯔꯣꯏꯗ꯫ ꯃꯊꯟꯇ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯃꯃꯥꯏ ꯑꯃꯨꯛ ꯈꯨꯝꯖꯩ꯫ ꯑꯃꯨꯛ ꯆꯤꯠ ꯇꯧꯔꯤꯉꯩ ꯀꯣꯜꯗꯨ ꯂꯥꯛꯂꯤ꯫ ꯑꯃꯨꯛ ꯐꯥꯎꯕ ꯀꯣꯜ ꯂꯥꯛꯇ꯭ꯔꯤꯕꯅꯤ, ꯃꯦꯁꯦꯖ ꯊꯥꯅꯕꯇꯅꯤ꯫ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯃꯤꯍꯨꯜꯗꯨ ꯈꯪꯆꯣꯡ ꯆꯣꯡ ꯆꯪꯁꯤꯟꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯩ ꯊꯣꯛꯂꯛꯏ, ꯂꯝꯄꯥꯛꯇ ꯂꯩ, ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯣꯛꯂꯛꯑꯣ꯫ ꯀꯣꯜꯗꯨ ꯄꯠꯀꯠꯈ꯭ꯔꯤ, ꯋꯥ ꯍꯥꯏꯕꯒ ꯅꯪꯍꯧꯕ ꯅꯠꯇꯦ꯫ ꯁꯤꯅꯥꯏ ꯊꯣꯏꯕꯤ, ꯉꯁꯤꯗꯤ ꯅꯪ ꯁꯥꯊꯤꯅ ꯂꯦꯝꯍꯦ, ꯑꯗꯨꯅ ꯆꯒꯠꯅꯒꯅꯨꯀꯣ, ꯑꯗꯨꯝ ꯂꯦꯝꯗꯧꯅꯤ꯫ ꯂꯝꯄꯥꯛꯀꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯒꯤ ꯎꯈꯥꯗ ꯊꯥꯔꯤꯕ ꯐꯝꯐꯝꯗꯨꯗ ꯅꯨꯄꯥꯗꯨ ꯐꯝꯗꯨꯅ ꯂꯩ꯫ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯊꯣꯏꯕꯤ ꯊꯣꯔꯛꯄ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯑꯣꯏ! ꯑꯔꯅꯥꯞ ꯃꯃꯥꯏꯗꯨ ꯐꯠ ꯂꯣꯟꯈꯠꯂꯤ, ꯑꯗꯨꯕꯨ ꯐꯣꯟ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯈꯤꯕꯗꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯝꯒꯅꯤ, ꯆꯪꯈꯣꯜꯂꯝꯒꯅꯤ ꯋꯥꯈꯜ ꯃꯥꯅ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ꯫ ꯍꯥꯄꯦꯟ ꯑꯃꯒ ꯇꯤ ꯁꯔꯠ ꯑꯃꯒ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯒꯨꯟ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯗꯨ ꯈꯣꯏꯗꯥꯈꯤꯕꯅꯤ ꯊꯃꯣꯏꯅ, ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯒꯤ ꯊꯃꯣꯏꯅ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯆꯞ ꯆꯥꯔꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯗꯨꯅ ꯃꯄꯨꯡ ꯐꯥꯔꯕꯤ ꯑꯃꯒꯨꯝ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕꯗ ꯁꯣꯔ ꯍꯣꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯤ꯫ ꯀꯨꯏꯃꯜꯂꯦ ꯌꯦꯡꯂꯤꯗꯣ, ꯑꯔꯅꯥꯞ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯆꯠꯂꯁꯤ꯫ ꯀꯥꯏꯗ? ꯀꯨꯏꯔꯣꯏ, ꯃꯤꯅꯤꯠ 30ꯃꯨꯛꯇꯪ꯫ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯀꯥꯔꯗꯨꯗ ꯀꯥꯍꯜꯂꯤ꯫ ꯈꯨꯟ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯂꯥꯞꯊꯣꯔꯛꯇꯦ꯫ ꯈꯣꯟꯖꯦꯜꯗꯒꯤ ꯐꯥꯎꯔꯤꯕ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯤ꯫ ꯅꯥꯀꯟꯗꯅ ꯂꯧꯕꯨꯛꯅ ꯏꯁꯪ ꯁꯪꯅ ꯐꯧꯅꯥꯁꯤꯡꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤ꯫ ꯃꯥꯂꯪꯕ ꯃꯥꯒꯤ ꯏꯄꯣꯝꯗ ꯃꯅꯤꯡꯇꯝ, ꯅꯥꯀꯟꯗꯅ ꯆꯤꯡꯁꯥꯡ ꯄꯔꯦꯡꯅꯤ꯫ ꯍꯧꯔꯤꯕ ꯂꯝꯕꯤ ꯃꯇꯥꯏꯒꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯁꯨ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯏꯔꯥꯡ ꯀꯥꯍꯟꯕꯔꯥ ꯊꯦꯛꯅ ꯈꯣꯏꯅ ꯁꯥꯊꯦꯛ ꯇꯝꯂꯛꯂꯤ꯫ ꯒꯥꯔꯤꯗꯨ ꯎꯄꯔꯦꯡ ꯍꯧꯔꯤꯕ ꯃꯅꯥꯛꯇꯨꯗ ꯈꯥꯝꯂꯤ꯫ ꯑꯗꯨꯒ ꯑꯔꯅꯥꯞ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯛꯂꯤ꯫ ꯀꯨꯝꯂꯣ꯫ ꯊꯣꯏꯕꯤꯁꯨ ꯀꯨꯝꯂꯛꯂꯤ꯫ ꯎ ꯄꯔꯦꯡ ꯃꯅꯥꯛꯇꯨꯗ ꯑꯅꯤꯃꯛꯇꯨ ꯆꯪꯁꯤꯜꯂꯤ꯫ ꯑꯔꯅꯥꯞ ꯃꯥꯒꯤ ꯊꯃꯣꯏ ꯃꯄꯥꯟꯗꯨꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯝꯂꯤ꯫ ꯃꯇꯥꯡ ꯆꯥꯗ ꯉꯥꯏꯉꯝꯅ ꯆꯣꯡꯂꯛꯂꯤꯕ ꯂꯝꯍꯦꯟꯕ ꯏꯍꯨꯜ ꯃꯥꯕꯨ ꯐꯥꯊꯖꯔꯤ꯫ ꯈꯠꯈꯤꯅꯨ, ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ꯫ ꯊꯕꯥꯛ ꯅꯥꯕ꯭ꯔꯥ? ꯊꯃꯣꯏ ꯂꯝꯍꯦꯜꯂꯤ꯫ ꯀꯩ ꯍꯥꯏꯕꯗꯨꯅ? ꯂꯝꯍꯦꯟꯕꯤꯒꯤ ꯊꯃꯣꯏꯁꯤꯁꯨ ꯂꯝꯍꯦꯟꯕ ꯑꯣꯜꯂꯤ꯫ ꯃꯄꯨ ꯑꯣꯏꯅ ꯋꯥꯔꯛꯄ ꯇꯥꯗ꯭ꯔꯤ꯫ ꯅꯔꯣꯜ ꯈꯪꯗꯦꯅ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏ ꯃꯄꯥꯗꯨꯗ ꯊꯝꯂꯤ꯫ ꯊꯣꯏꯕꯤ ꯏꯉꯛ ꯉꯛ ꯂꯦꯡꯂꯤ꯫ ꯃꯨꯟꯅ ꯇꯥꯎꯀꯣ, ꯂꯝꯍꯦꯟꯗ꯭ꯔꯣ? ꯏꯍꯨꯜꯁꯤ ꯅꯪꯒꯤ ꯊꯃꯣꯏ ꯌꯧꯅ ꯆꯣꯡꯂꯤꯕꯅꯤ꯫ ꯏꯍꯨꯜ ꯃꯥꯒꯤ ꯄꯥꯎꯗꯝ ꯇꯥꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯗꯧꯅꯤ꯫ ꯑꯩꯅ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯅ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯔꯣꯕ? ꯉꯥꯏꯕ ꯋꯥꯔꯦ꯫ ꯉꯥꯎꯔꯒ ꯆꯠꯈꯤꯗ꯭ꯔꯥ, ꯋꯥꯈꯜ ꯆꯣꯏꯈꯤꯗ꯭ꯔꯥꯅ ꯄꯥꯈꯠꯂꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯔꯣ? ꯊꯣꯏꯕꯤ ꯏꯀꯥꯏꯔꯒ ꯇꯧꯗ꯭ꯔꯤ꯫ ꯈꯖꯦꯡ ꯉꯥꯡꯁꯤꯜꯂꯛꯂꯤ ꯑꯔꯅꯥꯞ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ꯫ ꯍꯥꯏꯔꯣꯕ, ꯂꯝꯍꯦꯟꯕꯤ꯫ ꯇꯜꯂꯦ꯫ ꯂꯝꯍꯦꯟꯃꯜꯂꯤ꯫ ꯅꯇꯤꯛ ꯅꯄꯥꯖꯗ ꯂꯝꯍꯦꯟꯕꯤ ꯑꯣꯏ꯫ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯃꯣꯏꯁꯤꯗ ꯇꯨꯃꯤꯟ ꯂꯣꯟꯅ ꯅꯨꯡꯁꯤ ꯐꯤꯇꯥ ꯊꯥꯔꯝꯕꯤ꯫ ꯅꯨꯡꯁꯤꯕꯅ ꯑꯉꯥꯎꯕ ꯑꯣꯏꯍꯟꯕꯤꯔꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯤꯅꯣ, ꯂꯝꯍꯦꯟꯕꯤ? ꯊꯣꯏꯕꯤ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯂꯤꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯒꯣꯞ ꯇꯒꯣꯞꯀ ꯌꯦꯡꯂꯛꯂꯤ ꯅꯨꯄꯥꯗꯨꯗ꯫ ꯑꯔꯅꯥꯞ ꯃꯈꯨꯠ ꯑꯅꯤꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯊꯣꯏꯕꯤꯒꯤ ꯃꯥꯏꯗꯨꯗ ꯊꯝꯈꯤ꯫ ꯗꯥꯆꯧꯒꯤ ꯂꯝꯍꯦꯟꯕꯤ ꯑꯗꯨꯝ ꯑꯣꯏꯍꯟꯒꯦꯀꯣ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯥꯛꯇ ꯅꯅꯤꯡꯇꯝꯅ ꯂꯝꯍꯦꯟꯖꯧ꯫ ꯑꯌꯥꯕ ꯄꯤꯒꯦ, ꯗꯥꯆꯧꯅ ꯑꯌꯥꯕ ꯄꯤꯒꯦꯀꯣ꯫ ꯅꯨꯡꯁꯤꯅ ꯂꯥꯏꯕꯛꯇꯨꯗꯒ ꯆꯨꯞꯄꯤꯔꯛꯂꯤ꯫ ꯊꯣꯏꯕꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯗꯣ ꯇꯔꯪ ꯆꯠꯂꯤ, ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯅꯨꯡꯁꯤꯃꯜꯂꯤ, ꯍꯦꯟꯖꯟꯅ ꯅꯨꯡꯁꯤꯃꯜꯂꯤ, ꯂꯝꯍꯦꯟꯕꯤ꯫ ꯃꯃꯤꯠ ꯑꯅꯤꯅ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯊꯝꯗꯨꯅ ꯍꯨꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯤꯆꯥꯟꯅꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯤ, ꯃꯆꯤꯟ ꯇꯨꯝꯃꯟꯈꯤꯕꯅ꯫ ꯃꯤꯠꯌꯦꯡꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ
ꯍꯪꯀꯅ ꯌꯦꯡꯕ ꯉꯝꯗ ꯃꯃꯤꯠ ꯊꯝꯐꯝ ꯊꯤꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯎꯕꯗꯨꯗ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜꯅ ꯄꯟꯈꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯤꯀꯨꯞꯇꯨꯗ꯫ ꯈꯨꯗꯣ ꯂꯝꯍꯦꯟꯕꯤ ꯑꯕꯦꯝꯃ ꯃꯆꯥꯒꯤ ꯇꯥꯆꯧꯅ ꯄꯤꯕ ꯈꯨꯗꯣ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯃꯟꯕꯒꯤ꯫ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯃꯃꯥꯏ ꯅꯣꯟꯊꯔꯞ ꯇꯧꯔꯛꯂꯤ ꯈꯪꯍꯧꯗꯦ ꯊꯣꯏꯕꯤꯒꯤ ꯆꯤꯝꯕꯥꯜꯗꯨꯗ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯨ ꯊꯝꯈꯤꯕ꯫